Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau. Mukhyamantri Nongthombam Biren Singh na hairi lamdam asida santi amasung mahusagi phibamda hanjanana bahonabada Armed Forces Veterans Singh na pirakpa poktak sing sarkar na taram okani Manipuri hoziluraba tanpam asida mipum khudimang na amat oina leminabagi tangai fadabale haina Mukhyamantri Nongthombam Biren Singh na hairi Manipur ngasi drivers day gi thorum paksa na pangthok na khre Manipur NRC mapungphana chanhan ba yauna tongan ba dabi sing yawba memorandum ama MDA na Rajapal Ajay Kumar Vala da pisingkre amasung Pradhan Mantri Narendra Modi na ngasi mission mosham hogdokre Mukhyamantri Nongthombam Biren Singh na hairi Raja sida ain amasung santi raksa gi fibam faganan ba honabada Armed Forces Veterans Singh na mateng yamna maktangai phade Mukhyamantri na hailamdam asida santi amasung mahausa gi phibamda hanjalana ba honabada Armed Forces Veterans Singh na makhogi mot amasung poktak sarkar na taramna okani Imphal da leba ahanba Manipur Rifles ke banquet hall da mapan suba Armed Forces Veteran numit lisingani kunmanga thoromda wangang laduna Mukhyamantri na hai leba asige damakta Forces sing na kathopagaluna na thabak tawkiba adubu ningsing duna numit asi pangthokpani mathok tawringai da lekhidaba lanmi sing da kheti parun una lupa lakh tara tara pirakani haina Mukhyamantri na laukthokhi mangna hai leba asige damakta thawai ka khrabalamdam asidagi haukiba lanmi sing damakta ningsing khubam ama sana na ba sarkar asina lupa koti ahum kai thokle masigi damak lamfel pata lamkhak na thamle Mukhyamantri na hai Varat Lamida Lieutenant General ge rank ta Manipur degi Army Officer ani puthokre hauzik Defense Force ta Raja asigi myo chihum yankai rom officer oina thabak tawri Bharat leibak sibu ngak put kanna ba hona praja mayam bu Bharat ki apun musaktam kanna ba hona ba thawai na pon thapi ki mayam madu gi dongta service tor kanda ainga sa marakta tumda sadana khoi mayam ge dongta kathoma mayam du gi nexing banamin yamna important web Armed Forces singi life mayam hena khange even during war time or not mananally all the time alert take tabe adaba fit like tabe adaba matam punamakta dum preparation da leiba dugumba makhal gi service ni masidai dai khoi gi damakta apun masaktam kannana baloina na Bharat ki praja innocent mission praja bunga na winam tam khoina tawri ba sacrifice past and present akhoi mapung khudimana appreciate bum thoi aduga ikai khumna bum thoi hebsi akhoi punamangna chapsana feel to minagadabani Thorumdu da Mukhyamantri na Gallantry Award fanglava veteran amasung Veer Nari Singh na leba asigi damakta singtaninga oiba thabak tawbigi damakta ikai khumnaba utki Mukhyamantri Nongthombam Biren Singh na hairi Manipur gi hojik luraba tanpam asida mipum khudimangna amatta oina letminabagi tangai fedaba lei BJP Manipur Pradesh na sinduna Imphal gi Nitepa Chuthekta leba thambal sangling da pangtopa Sangvidhan Gaurav Abhiyan One Constitution Our Pride Haibiram da tha asigi tera mathoi digina kunbanga manga phawo chathagadaba thorom da ngasi saruk yaraduna Mukhyamantri na hai karigumba lamdam asida leriba miyoi singna sontharakpa natraga lingje manaraktaba matamda raja asi machi tana kaikigani maram aduna mipum khudimangna thongna phana amat oina leminaba tangai fade Magna hai Manipur hena chakot hange hairbadi aman amabu chingthabagi thabak leptuna afaba thabak tawrapada thagatpagi hainabi leigadabani Mukhyamantri hai Bharat Sangvidhan mipum khuding mapu ngaklok biduna leiri maramaduna mipum khudimangna Bharat Sangvidhan khangbagi tangai fadabal lei Manipur gi puari neinam thoi khangminasi adu kanda da Manipur line samako Manipur nate 1926 da Manipur gi mese leiramdrabani Loin awana taurkana Assam ki kasra yauna occupy tokram 7 years only 30 of yandabo taurba matumda Manipur ki sovereignty Manipur ningha tambase sakhangi da British inar kanda Manipur meba mo hanjalaina sigi pon mayam ja koi loina kauraga nammaga irang da sale FMR regulator view FMR regulator tawre tawre ko adagi huji fencing khaw kharatra biometric lawra da illegal immigration khadon na tawsi tawroktra Mapan Saba Armed Forces Veteran Day Jiribamgi DC Officer Labor Conference Holder Supangtoki Tarum Aduda Zelasigi Deputy Commissioner Krishna Kumar na Zelasigi ex-servicemen Simbu Ikai Kumnaba Utki Armed Forces Veteran Day Kampupi Zela to Supangtoki Island Cop to Pangtoki Batorum Aduda Medical Checkup Camp Amasu Pangtoki GOC Eastern Commander Lieutenant General Ramchandra Tiwari Amasung GOC Spear Corps Lieutenant General a visit as Pendakar GOC 57 Mountain Division Major General SS Kartikiya amasung ICR Sort Major General
Rabrup Singh ngasi ayu Raj Bhavan da Rajapal Ajay Kumar Valag unakre GOC in Chief Eastern Commander na Rajapal da Manipur gi hojik oriba ngaksal gi matang da pawdom ki amasung awang nongpok lamdam gi hojik oriba ngaksal gi phibam gi matang da su pawdom ki thabak ki potharaba IPS officer KJN Singhabu Thataru ki oina Special Inspector General of Police oina khale Manipur Sarkar gi Commissioner Home da thokpa cherol aman hai Special IGP oina khalaba Sri Jayante ki thabak thoram Singh Sarkana matamatang gi matung ina lepkani tabirba pawasi Akasvani Imphal degini Manipur ngasi Drivers Day ki thoram pak sana pangthok nakhi kuntra taruk suba Manipur Drivers Day ki thoram ngasi Imphal gi Major Khulda leba Manipur Press Club da Manipur Drivers Association Highway Truck Owners Organization Senapati District Truck Drivers Union Senapati Truck District Truck Owner Association amasung All Manipur Gorkha Truck Drivers and Owners Association na sinduna pangthokhi numid asi All Manipur Road Transport Drivers and Motor Workers Union na sinduna Imphal gi MG Avenue de Labor Union asi office su pangthokhi Thoramadu ka mari lene na Union asi ke Secretary Maimom Anil Maitin hai kunta taruk suba Manipur Drivers de gi thoram asi leikhidrava driver Chehum Tara Mari da ikai khumna utuna pangthokpani hari ba leikhidrava driver sing asigi masing tangkhai amaromdi remsang mari lene na hat khiba ngaktini mangna hai driver sing lamdam asigi miyangi damakta lawriba thodang sing asi yengbiraga makhoi da tek takai da na bahona bada miyam na achobo thodang lawbiyu Thorum adu da tongan ba zila singi Drivers Association gi luchingba singna saru yakhi leikhidrava driver singi photo da leikatuna ikai khumna utpana numit asigi mapungoi ba saktam oikhi All Hero Auto Owners Drivers Joint Action Committee na sinduna taruk suba drivers singin numi Hero Part 2 Maya Lekai Community Hall da pangthokhi Indian Youth Congress IYC na sinduna manga suba edition oina January 13 amasung 13 Tripura gi kono Agartala da pangthokoderba North East Youth Convention da Manipur Pradesh Youth Congress Committee ki mihut sing saru yagani Kiramasi ka mari lene na ngasi Imphal gi Congress Bhavan da pangthokhiba pawgi mipam mamada convention asi ka mari lene na puthokpa Young India Cable Your Voice India's Future Season 5 hokdokhi Convention asi da awang nongpo raja singin ha singi wakulun kaya putoktuna awang nongpo raja sing asi chakhot lamjen da mangzin thaba ohenna ba amasung top mapam ama ohen bangamna ba khonagani hairi Ukhrul Zila gi Deputy Commissioner Kengu Zuringla na ngasi Ukhrul Mini Secretary ta National Road Safety Month hokdokre thormasi hokdokhi bgaluna na District Transport Office Ukhrul amasung Zila asigi police na lambi da asu engam thoktana ba campaign chathaba hokre National Road Safety Month tha asigi amadegi horaga tha asigi kuntramathoi phawba chathagani Manipur Democratic Alliance MD gi mihut kambu amana ngasi Rajapal Ajay Kumar Valaga unaduna memorandum ama khusinakre Imphal gi Babura da Labor Chief Sana Udhab Thakre Bhavan da pangthokpa pawgi mipam amada MD gi convener M Tombin hai Rajapal ga unab atu da Manipur gi maru eba National Highway ani National Highway kuntatret amasung National Highway samasum anida Manipuri mite sing asu engam thokna chathanba Bharat Myanmar ngangkhoi parengi Manipur gi kilometer 4.9 sangba asi atuba matamda sambal khaba lushinba Manipur da atuba matamda NRC chanhanaba lanjenari bamyo lising humpu manga rom asi matik chaba mafam singda kunda leithanba amasung Manipur pumbadegi apaspa lokthokna naba taksin khiri Sri Tombin Hai Manipur da thokli bi irang asina nongmo da suruga chaba myoy singda chawn kudong chadaba mahokna batan natana myoy kya wakhal gin laina na ba yawnare mangna hai Manipur irang atuba matam da lushina na ba rajniti dol pumnamuna amatoina punna thabak tomina bagi tangai fedabal lei Manipur ki huski leiriba tangdu leita daba tharme dagi ngasi 2025 ki January ki tangtar mari phau hi chi thakun gama thoirum sujala abasida sigi matang da khoi kumna khanane na ba aduga akhoi na pijeriba memorandum sida starters of demand se maruina national highway animakta thijana suksat chappa phangda bhai tare akhoi na haijeri se yamna awaba maitei haiba community si bairo ta chappa yadaba dagi ni Thauba Zila gi DF Office Complex mun leiba humpumdoi suba BSF Battalion da mathau toriba personal ahum leikidre hairi ekhogi thawal pawmina police ki paw paladun hai thogdo odungarak amasung asi ngan bada personal sing adu sohorba ngamlakta badegi wantharapa degi tongan ba hospital singda layang laba matung da lekhidabani hairi thogdo usik matang da battalion asina thawal police ta report nama torapa degi case ama register tori hairi
New Development Organization Singzamaina Siza Eye Care Foundation ga kusam naraga lemna mitlang ba amasung cataract surgery ki campaign ama Imphal West ki Singzamai oinam tingal da pangthokre Pradesh Congress Committee ki member oinam Roman gi mi makha da pangthokiba camp adu da miyoi chamatara rom layengki cataract surgery ki derka oiba sing lemna operation tawna ba Siza Hospital da refer tokre hairi All Manipur United Clubs Organization amukolinkat ki bagi kuntranti suba mapokuman thoronga marilenena yaima ai hospital khagempali amasung tongan tungamba club sing marai pabi singa kusum naraga lemna mid line bagi kem amasung anu yanthokpagi thorom makhata na chathari Energetic Youth Development Organization samuro ketil maira lupna sindunanga si Imphal West Zilla gi Wangoi Bidhan Sabha Kendra gi manung chanba samuro ketil da pangthokre thorom du da myo chhom khairom layenki amadi lemna anu yanthokhe Moyon Puruki Apex Body Oriba Moyon Naga Union BAP Lisingani Kunito Kunmanga Gimari Shuba General Assembly Ngasi Chandaden Leba Kapam Bileski BAP Assembly Hall the Pangtokre Term Adu the Moyon Naga Union Gimakada Leba Moyon Village Singi Chief Sing Amasung Moyon Women Organization Lunena Moyon Naga Students Union Gim Sing Amadi Assembly Members Sing Saru Yaki National Highway Chamakunta Thread Tamela Mahur Road the Sohalaba Affected Land and Owners Committee ALPOC na Village Commission of India da lamgi kheti param pipi gedabani haina wakat khre committee asigi chairman na sahi togna thorokpa chero aman hai lam khopsun bagi matang da highway bill lising machama panyankhai tere ki chana kanglong singak na chatpa amasung thabak suba holding aida mari lena ba authorities ina notification thok da bigi damak da commission da wakat ki bani Akasvani Imphal legi pau tabiri Pradhanmantri Narendra Modi nanga se mission mosam hogdokre Indian Meteorological Department IM dilinkat ki bagi chairman ke suba kuman thoronga mari lenena New Delhi gi var mandapam da pangtopa thorom amada mission mosam hogdokhi bani thorom du da wangang buda Pradhanmantri hai mission mosam ase bharpu wa tapada amasung tungi damakta sem sadna leba am ohenaba ware padugi chap chaba khudamni hauzik sana bagi pau Waikhom Chitradhani degi Hauraibi Imphal West da Hauraibi Northern Star Club amadi Hauraibi Apunba FC ka punna sinba manga suba Chandranadi Trophy lisingani kun manga gi ngasi sanakiba ahanba match da World Pro Langthabalna Naran Konjil FC bo Panjil ani shino da maithiba pikre atopa match amada Urup Arapti FC na SFS Samurobu Panjil taruk sino da maithiba pikre YCC IC Kontha ahalupna sinduna ibudau margin ground da chathariba taranithoi suba Yumnam Rasmani Memorial Invitation Under 15 Boys and Women's Open 7A Shite Case Prize Hockey Tournament ki ngasi sanaki ba ahan banupa gi match ta Thaubal Hockey na YCC ICB ahalupu Panjil ahum amada maithiba pikre nupi machagi match tana YCC ICA ahalupna Thaubal Hockey bu Panjil mapal amada maithiba pikhi atopa nupa machagi match amada YCC ICA bu TYC Taubung Khokna Panjil ama kunma thoida maithiba piki nupa machagi oina singjamai khetri leikai gi seo amadi basikong gi maira ani gi match ta maira basikong na Panjil taret marida mai pakre aroiba match ta nupi machagi oina United X Side Player Manipur Tharoiza mamang leikai na maira basikong bu Panjil mari amada maithiba piki Kunmathoi Suba Manipur Veteran Cricket Tournament ki ngasi Langthabal Public Ground da sanakiba match amada Young Physics Union Lambungna YWC Langthabal bu rantara marida thoiki Nipu Mari Suba CSDSA Sports Meet ki ngasi Chakpikarong Playground da sanakiba match amada Tungcheng FC na Chakpikarong YC bu Panjil ani amada thoiki Thaunawjam Ground da chathariba ani suba ima panthoibi Open Football Tournament ki ngasi gi match ta Arambai Tengol 9B na Fearless Boys Thaunawjam bu Panjil taret chino da thoiki atopa match amada EPYC Elang Khangpokpi na LMLCC Langmaidong bu Panjil mari ahum da thoiki Colonel Khetrimayum Arun Kumar Memorial Fort Inter Club Futsal Tournament tha sigi taramapal da hauragani Amphana Sinduna KIYC Artificial Turf Ground Khetri Awang Leikai da pangthokadaba tournament asida team tara humdoina saruk yagani Chitrabhanu Aroibada maroiba pau amukhana Mukhyamantri Nongthombam Biren Singh hairi lamdam asida santi amasum hausa gi phibam da hanjanhana bahona bada Armed Forces Veterans Singh na
ꯄꯥꯎꯇꯥꯛꯁꯤꯡ ꯄꯤꯔꯛꯄꯗ ꯁꯔꯀꯥꯔꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯗ꯭ꯔꯥꯏꯚꯔꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯍꯟꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯕꯤꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ MDN ꯔꯥꯖ꯭ꯌꯄꯥꯜ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯃꯤꯁꯟ ꯃꯧꯁꯝ ꯍꯧꯗꯣꯛꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ